mayam ahan maktada kangle lepong wari channel ki maikadagi mayam amuka na taram nokchari ngasi swagi subscriber mak khakna thabira po wari ma mayang gi maphamda khudol tamchagi haiduna puduna laksari wari asigi maming ujaw makhong wari asili thok charpa matamda swaki pal langkhiba kaya yarabasu mayam nang sibiduna ngakpiu haiduna hajari wari asibu ibirakpa Ramananda adoga amana channel asibu ado madam nang sibiduna like amadi subscribe share tawbiramo haiduna hajari ado de wari saukjarage ain ujaw makhong aduda phamlengai matamda nuksina liri silakpa amadi sanglamdagi numina masu phajabaga yengbada kayadi phajakraba ningtham thagi matamnaga oibaga singja ka oibanina ing lauraga kayada ingkraba asukki matik nungaiba phawi mamsillapa matamnaga oirakpaga misu kanamata satnaramdi yumda halage haiduna gari adu start tawi yumlomda asum thorakpada nangkai khaludaba wakhalama gari wakhaldagino khangdi tunglomda onthoklaga hek ujaw makhong aduda yengluba matamda mami sami oina tamna ujaw makhong aduda sangsillaga phamthakri adamna phamthakriba ado ain urapa matamda wakhalda asumna khalai nungtigidi aikuna laklaga phamba asida kana matanadi lakpa ude aduga ngasi khakta ai itomda lakpa asida nupiga lakliba asibo ngasaina lakpa yabani adubo aina chakra kansida mahakna laisina ai leibaduda ikari pasala hoida maksu hangchit langba lakpa oiramnida asi khanduna aisu yumda halai numidangi matamni sa ising charaba matungda leirik hak paagi haiduna ayaksu aigi kada leirik pari asumna leirik pari ngai matam aduda mangda leiriba thongna waduda nuksit liri sipa horakhi ing lauraba nuksit aduna aigi maida yeba matamda kayada hangchit langiba ngahak thongna wadu hangdoktuna nuksit lakpa ngairami ngahak leiragadi nongsu suba horakhi phamungda sangduna aisu long hippi nongsu wawa suri ngai matam aduda khanghaudana aigi ming kauduna Rama haina kaurakpagi khonjal ama tarakhi adamna kaurakpagi khonjal tabaduda aisu mit phatlauna pangthoi phana tumthagi khallabasu tumthaba yadabanina nakanda leiriba earpiece adu aigi nakongda hapsilaba matungda malemga bijoyga aikhoi wari ngahak tawi malemna engonda hairakhi Rama ujaw makhongdo haingdi changluse bijoyna sumakha tarakhi hoi ngasi suibani di lakteko adogi mafamado ima hoina haiba matamda nupa simbi lai ama satle haibaniko mabani ge hoi ado tapa matamda aina mukhumki yar he noisu ai kise tumba yade haiduna nabani da phone tawrakpani nabani na tamai hairabadi phone se thamnarasira bijoy suwa makha tarai yare tumjaro na khondo tumning lekhangi taba yadre phairi ga tawraga yungobagi mongda tawribado thamjaro Asia hainaraga wari sanaramba singada thamnakri phone gi earpiece adusu lokthoklaba matungda phone da aigi nakana thamlaga tumthare asamna tumthari nga tanja aduda mangla karino khangdaba ngasai aina ukhiba nupi ado amuk phatlawna ningsinglakhi tumningbai mayai na ka hengkhibana hena khanjaluba tawdana adum tumtharami nongalaba matungda school chatnabani haiduna irujaba losille dress losilaba matungda imana sak sanabani haiduna aibu kaurakle sak sana aina imada hangi ima thangnaba khulasida leiriba chingda khara sangsilaga leiba ujaw ama hobado Rama gi mamana su khangi kaidaurage haiduna hanglakhi madada Ramana aduda aikhoi school halapa khudingi adam hangchit langi maphamado singlaga oibaga yamna inglaga adam nungai Rama gi mamana makha tana muhairai adabu yam thingna de leirakano maphamado mina kharadi hainabani Rama ga mama ga su wari tawna raga leiringai chairakladuda malem changlaktuna loidribo chatlase haiduna hanglakhi Rama su sak toklaba matungda school chacharami class ki aroiba peratni malem na ingonda hanglai Rama horendi kana sasige ibani khaktaro chakadariba ase Rama bijoy su pukrase pubidaba yaroi amuk waro khidoine bijoy na khumlai yare lawai masani kha nakhoi na ngoksin naraga aingonda horakanune
Malemna yum thangnaraga lawai masa kaina madu hairakpasidi nang soiroi bo. Bijoyna noina maningdana maning mayada leiraga aphakoksu sari. Mabani ki pakhumda tabada Ramana mukhumlai. Yare lephoro yare wari asi horen suti tharaga satnaba toksi. Asi hainaraga school ki timing da loiraduna yumlom da halakpa matamda ujaw makhung tamna lai. Ujaw makhung aduda sangsilaga phamtharaba matungda makhoi ahumsu kadom dagino wari pungsada sarai. Ramana pung kaya tarage haiduna hanglai. Malemsu mari makhai tadore haiduna khumi. Aduga malemna wa makhatan hairai. As ingbane ningtham thana go ibaga lasingadi khara tawrakanine. Bijoysu wa hairai. Khara ngana hanjinjiko mafamsinaga isuge sukladana aidi ikibu kijarabani. Malemna nang hundokpiramba nupido madu manba ama satle haidaine. As madubu maladi phare kaino noigi namado manbi oiramadi as aidi adum wanthredana. Malemna nangi wata adude mi usitabudi male he. Phagi tawduna makhoi punna nokminari. Mafam aduda satpa ngasiga thana namit humni sujilabani. Thengle haiduna makhoisu yumda hanabani haiduna gari thongnaba honare. Ramasu tung onduna yingluba matamda kana amata leiramde. Khara thoraba matungda amu yingluba matamdadi mayek sing ure. Ngarang ukiba nupi aduga sap manaba ama tapna sangsilaga ujaw makhung aduda phamthakribada ure. Matawadu upa matamda Ramana makhoi anida hairai. Bhai tu ada phamliba nupi asi amukta yengone. Malem sutung olaga yenglaga hairai. As kadaidagi nupino nangsu yare amuk nupi phangdabagi haunabido tawraklanu yare. Hauriba upal wapal singasi nupi ngakta uraba nangbo. Bijoyna as yare kaidawbage khairanu yare yum yongnaba thawro. Makhoi anina adum hajarabasu Ramagi wakhaldadi singnana adum halai. Jingnarabasu hairuraga amuk kariyamu hairakani khanbada mahaksu adum haidoktre. Numidangi matamni sak loiraduna punna sak saminari. Ramagi mamana ibongo lairik kanna pagadabani ko nang class 12 thagadoine hebasi kawdaba phai. Exam su kuidrabanina namana pa oiba akhoi mingchat kaidawnungda thianganu ko. Mamagi wahi adu taba matamda Ramana mo hairai. Hoi ima aisu khara leiradi hostel da changnaba tawrage. Hoi ado aikhoi gidi nang khaktani ko isa haibabu nang udrabadi aidi karamna lengani. Ramagi mapana makhumlai. Hai mama isa mathantani haiduna lairik tamba thara roisha haira. Mahi tamba matamda karino nangna haidubu. Ramana yarese saksa muta phajana sakisi. Sak saba loiraduna Rama lairik yengi. Thongna wadasu hangba matamda nungsisilakpada kharadi masada inglami. Thongna wado lonsinga haiduna het tawba matamda thongnaw mapadagi mimang aduda mi ama phatlaw sakhibada ure. Adabu Ramadi kahenadi khanjalude thongna wado lonsille tumnabani haiduna phamungda long hippi. Pungsu kaya tarage haiduna yingluba matamda tara makhai khara hele. Ramagi mamaga babungasu tumnabani haiduna loina sangnakre. Ningtham thanaga oibanina numidangi matamasi pungsik hechiki khanghaude asum uitharambadagi thongnawdagi kanagumba amana thilakpagi makhola matarai. Ramagi mitadasu phatlawna pangduna thongnaw mapada munna yengi. Ramasu magi wakhalda hojikido kanano karino haiduna wakhal tawi. Asumna khallaga leiringa serak asida thongnaw aduda karino khangdaba amana muthilakhi. Rama masada kirap tawna tasinduna phamli phamung aduda adumna toina thilakpa aduna khonjal tapna Ramana nungdang aduda hangi. Kanano thinglaba kansida thongnaw aduda thilibado kari pamino. Ramana phana kanna adu hajarabasu khumlakte adumak theli. Masidi kanade kanano yengdadi yenglage khaladuna thongnaw mapadu tapna sangsinduna pakhatna Rama hangdadi hanglage haiduna thongnaw adu phatlawna hangi. Adumna thongnaw adu hek hangba matamda mayek sing ure. Thongnaw mapa aduda maya khikatuna malem amadi bijoy lepa ado
Ramasu kamprek khangna chongi. Ramana sauna hairaki. Karino, nabani na tawriba asibo. Nungdang sida sono subro. Malem na icham cham na kumlai. Era ibo, asam tam narakpanida. Bijoy na, walking chatlubane. Sorok mapa na sida gayung gahik lesile. Nang tungkra sa lahay na, thongna wasida tam narakpani kaino. Pare pare, tumhoro. Ako'y sa nabatawragi. Asi hairam laga, makoy ani dusu satkray. Makoy ohum asi, lapna ba mata nate, yung mani mamang laymin na bang haktani. Ramasu, thongnaw tulon silaba matungda, pamung dasang lai. Pamung aduda, hek karamday matang maduda, thongnaw aduda, amura ani kaktilam laba matungda, tumina laikray. Ramasu masinda, amuk hairai. Yare, sapi kro. No nga laba matungda, iskul po na satli. Bijoy na gari thori ngayda, Rama na asum na hairai. Akon bada, ngarang amutam narakpado, kuidok sauning man kitna isu, thongnaw adu hangdok laga, ising hajingge khalabani. Rama na hairak liba wada taba matamda, malem amadi bijoy muna yengnay. Malem na asum na kumlai. Karino bhai, ay kuiding ngarang satlagi haiduna, adum satlabadudi, kay dawre haibano nangbo. Ramasu, adugi matungda na kuy tilak tabra haiduna hangi. Malem na, yare, nisak hairak lano yare. Asi haiduna karem nay. Rama wa makhatadi, wakhaldadi khanba lepte. Karino makoy na hairiba sibo, moyna nate hairiba sibo sumlaba satla. Moyna natragana kanan oy kadariba. Gari adusu asum thorakpana school yoksingkhrei. Class sing adusu phajana ningthijana yaure. School ge timing loiraba matungda yumda mo halai. Ujaw makhong aduda sangsinduna ngaksu phaminai. Bijoy na Ramada. Rama, nangbu kedawrage, unglaga phamleba adubo. Malem na amo. Karino ngay tabu layrage. Nate nangbu yening thakai do laabo. Khangti tauksa hantak marakse. Wakal si isay re. Bijoy na, yare se, ngihag layragadi hanaba tawnarase. Ado, moy asunda, yung karami bulay naram kidra. No masang silaga pazana yingba yabazani. Mapam si suyam na pazay, iinglaw raga. Kaya da nungay jariba, yingba matamda. Jaga asi supasariba, isay mayek tumtokla kadaba male. Makoy ohom na wari sanaringay da, sorok aduda. Gari masa mathawdo na, yung karatari ba adom da chatki. Madu uruba matamda, malem na masinda asum solaki. Gari ka pak na sakna triba sipo, gari ki oiba sakno. Miyam ta tabay oiba sakla, natraga na. Mi mayam sang na tabagi oiba sakla. Mapam sige nungay ba sige hayro ragadi, mi panayam na lak na ba yabani. Bijoy na, as, kung sisu tengene, hanaba tawrasi. Ningtan thanaga oiba ka, ingsilak le isase. Bijoy na, mapam asige pasabado uruba matamda. Rama ke phone do pira o haidon lawi. Bijoy na malem da photo amuka, malem na bijoy amuka, asum na tawrami. Mabani na adon na tawri kay tanjada da, malem na. Rama, nang sunambirake, no post kay do tawrao. Rama su, haraw na, ujaw makhong ki mapado da, lepi. Aduga photo do su, kaya makapnari. Asum na loiraba matungda, yung da halakpa matamda. Rama na gari tong na, tung doon do na. Hanna yingpa matamda, mahang na ukiba ado, amuk lakpara haiduna yingi. Ado bunga sidi, hanjen ying lurabasu, ugi pangkidre. Mayum di yauraba matungda, Rama agi pabung na hairai. Ibungo, nakun iskol halak liba si, handak marakti yana tingi ko, matam na matam patabaga, amada lang pangchakino. Rama so, hoy pabung tingga roy ki haying tagi haiduna, kumlami. Masagi pa kumada taba matamda, Rama agi pabung na so. Pare, potha jaruro, asi hairam laga, Rama ki papung ata sumapan thoki. Numidang ki matamda, Rama na layrik pare ngay matamda, wakal tawrai. Karino, nahan kain uraga, ngasina kari ki laktri pa. Masak sukhang tabi, nupi adu bukana oiriba sakno, natraga, lai oiriba sakla. Asi khalingay da, sakchara si haiduna, Rama ki mama na sakhunday kaurai. Sakpo na samin na raba matungda, Rama ki pabungti, tok lagi haiduna haan hagot kre. Saksa na sana Rama na ukiba, mayampum na maksingado, mamada tamla sira haiduna khali. Aduga tamuraga, amuk thaja pikadra, natraga thaja roidra. As ko na hairageda. Asi khanduna, wadu di hairamde, mama na. Ibungo, kari awat pa, hapak hoige.
Ramasu yare ima hairaga mahaksu sak saba toknaba matungda famungda phamthai. Phamna malemda call tawi. Malemsu pairatuna Bijoysu hapake haiduna makhoi puna wari sanaminarami. Ramana itaw aigi mitnara khangde aikhoina he phamba mafam aduda aikhoina hanba khudengi tung onduna yingluba matamda nupi ama he thingnai. Aikhoina phamba mafam aduda mahaksu sangsilaga amumuk phamba ui. Aina uriba asi nakhudi amata udabra. Malemna yare nangi adugumba wathido ngangnaba aikhoida phone tawraklibra. Aikhoina nungtigi phamliba ado nongmata nupi lakpra haiduna yengba matamda nupi di lairadana mi ama phokchatna dabadudi. Bijoyna o nupi do nangna yamna pamlagana nupi do ina lakpa ngairaga nangi hajilasira phangdriba ado aphangba ama hita tawsilasi kaino. Ramana hajariba pumna maksing ado phagi loina tatholakle. Ramasu wa makha tadi tumina lay. Hoise yare thamnaro yare. Asi hairaga phone adusu thamkhre. Ramana hajaba pumna maksing ado makhoina mata thajadrabanina Ramasu masada kitangdi saungningi. Phamung aduda tawphamdi khangdana phamlambadagi longna hipthai. Pung kaya tarage haiduna yingluba matamda taramathoi khara helaga leirammi. Ramasu tumthanabani haiduna kana hotnai. Phana kuina tumthaba yaramde. Tumba yamandabaduda ngasi kapkiba photo singado gallery da changduna asum yengi. Rama masagi photo du uthoklure. Photo du hek yenglubadagi phone du hek muthatlaga phamungi nakan thangwa sarukta thuna thammi. Masad ipa pakhalaga Ramasu kari tawgadabano habado maksu khanjaramde. Adamna pakhalabasu pakhatna phone du yamna thuna mu paikhatlaga ona muk tawi. Photo singado munna muka jingi. Zoom tawduna yengluba matamda Rama masana libliba uzawadogi maningda mami sami oina tawba nupi amagi phibamda leptuna leirambada ure. Ramasu adumna ubaduda magi masada tusungkiba khangaude masinda so asumna solai. Karino asibo mira laira. Sor mapisu thabe honduna photo dubu yamna munna yengi. Photo dubu yengba ngamdabadagi maksu kiba hemankhibana yamna thuna delete tawkhre. Phone adusu phamugi nakanda kana langsinduna tumthanabani haiduna hotnari. Phana kana tumthanaba hotnarabasu tumthabudi yaramde. Asumna hiplingai matamda mapalomdagi kanagumba amana thong thilaklaga Rama haina nason pikna kaurakpagum tawrakhi. Ahanbagi tangkak asidi matang asida lusinjare ngasigi wari asi saunda khara bera kakiba maramna mayamna puksel chauna ngakpiyo haiduna haijari.